Mahak asi Mohamed Bzeek ni. Mahak asi the Muslim Mother amasung Father Teresa hairagasu khangnei. Mahak ki angang ay timuk lairammi. Adubo angang sing adugi asyengba mapadi na te mahak asi. Kaino haiba matamda singumba yam sathina naraba angang sing asi mana yoklammi. Adugumba angang punsi sangna hinglaroidaba kana amatana yokpidraba. Adugumba angang madudi pokpirakpa mama mapana phau. Angang adugi laina aduna maram oiraga. Kuina hinglaroidaba asibu layengba da paisa thatharaga kai kanagani. Sirasanu haina langthokpiramlaba angang sing adu Mohamed Bzeek amasung mahakki nupi taong na mayumda puraklaga. Hemeli amadauna loinabi sanapot pibi amasung angang adugi punsi aroiba phau nungsina loinabi. Reporter singna Mohamed Bzeek ta kaina pukning thaugatpage asigumba angang singna sigi seba taunaba haina hangba matamda mahakna Islamic dharmagi oiba paukhum ama pirakhi. Madudi aikhogi Quran gi mafam kayada iri madudi orphans haibadi mama mapa leitraba angang singi seba tau. Leita lairaba singi seba tauba ngamba taragadi soidana taugadabani haina. Mahak asi electrical engineer amasu oirammi. Adubu magi nupi taongda luhonglaba matungda makhoi anina phirep ama lepki madudi asigumba orphans angang sing asi yokkani haina. Masigi damakta mahak asi awards mayam amasu phangi. Adu oiragasu masana masasi hero ama dauna khande. Amasung mana hai madudi aina seba tauba ngamliba makhai taugani punsigi aroiba mitkup phau haina.